Kurumjari, ISTV ki Manipuri pau mi tabiri basibu taram naksari ahanbada mariba pau. Naga integration rekhangam na soitoki haibadu mak masana apun bagi sabdam kaiba yarwe haina miyamda sangdokre hairi. Pau sabdanong pizari. MPCC ki President Oibatanatana Deputy Chief Minister Oiriba Gaikhangamna Naga integration ni matangda soitoki haibadu Manipur gi apun bagi saktam kaiba yarui haiduna miyamda sangdokre masida chamamna ningai karisu leite namduna English ngani mangagi megi tang kundreta soitok taukiba oirabasu madugi ikuikuidana media amadi miyamda sangdokre masigi wafam asi amanbani BJP na issue saganingai mathau tade haina Gaikhangamna ISTV news ka khanana unaba mada phongdokre 2005 ngan ta singdok khare madu nokoi di pau alo wani lawre muni madu chajik ni singdok khare ni hanna muk singdok nga chleite udro to udro already done madu aina of my own volition to banate under direction to bani Manipur gi apun sakam thuai yaroi hai se ai clarify to hrena madu da hojik nau na hangningai leitre se wa ngangningai leite dana ko sum pangai haiba mali ai ba thaninga ni tera aina public la haire ai ba thabade gi public to ngang of ni khabar phone of the loid na madu yaw ai khangde ai madu tawri do madu under direction to bani yade ani haire adu kari makha ta ni ngai ni Amaramda Gaikhangamna makha taraduna BJP haibasi Manipur gi lehau ga chanade BJP na thongna farabadi wahang ahongi pakum hauji phawba pidina leibagi maram karigino haiki June 19 thon pagi maram karigino Asian IM amadi Bharat Sarkar na santi gi warishin purangna hona bada aronba agenda thamduna framework sign tawnaribagi maram miyam da khanghandri matam amada UPA 1 amadi 2 leiba matamda peace talk ki matangda miyam da khanghali BJP na kai gidama khanghandribano haiki ai question ahum hanga 18 June BJP ki matam thoki banatra oi de kumbiu se question number 2 peace accord haigadra framework agreement haigadra maduda hidden agenda laibadona mayam da langtakna hanba pohali bese accord haibisinabu public domain na from thokpari khola kholi da sini shanti purakna hone ba khongthang sibu arot ba pot natte hoji phob haido ya da base kari gino number 3 da Manipur thugaina na ba ha da semjaba NPF party ga BJP ga jamin nari base mas kari gino wang number 3 ko ahum subari koi hangi wo hang mayam jantang khumbiredi rong nungai ani da ko ji phadu khumsi wa ba male fet ngapeni na ko ari ko na sakhi ngapeni na khumba warum gani adu so ari khumhanningi khumbadu ngamjadre haire badi kai du pai le adu badi ko Bavina group na cancer amadi super speciality hospital sanam hotnabada Manipur Sarkar na angama mateng pangani haina Chief Minister O Ibobina phongdokre ngarang chingmairong da leiba Bavina group ki classic grande sangaba Bavina diagnostic center gi kunthong de suba mapo kumon amadi classic hotel gi taruk suba mapo kumon thoramda Chief Minister na waphamasi haikibani thoramadida Manipur gi speaker TI Stokeshwar minister amadi MLA kyasu saruyake loinana souvenir amasu phongke Chief Minister na makha taraduna private entrepreneur ama oina lamdam asiki efenaba ana layeng amadi tourist singi puning chingsiliba asi thaganingai ni group asina aruba laina cancer layeng na ba amadi super speciality hospital lingani haibasi miyamna puning thaganingai changi masida sarkar gi maikai degisu mateng pangani thawang asida lamdam asigi miyamna mapal lamda layeng bachatpada ka hena sel tingbagi chang hanthan badanatana economy da fagarhangani loinana lairba praja singi oina su aremada seng tinglaroi haiki Manipur gumba law and order problem se yamna sensitive oiba mafam study atopa papandigi atopa state gi laga state paisa invest over or any industry setup tawsi oi matam khale matung dadi kaino torkadra aduga hojiki di aikoi masi
hoi next to impossible di hiding di adu yamna lapna legi haidu tare the wherever akoina any entrepreneurship cannot talk matam da koi participate to jaru matam da moina number of questions hangneba na first law and order, then communication and availability of power. Per day, how many hours power is available? Machine single basic issue mayam jinche ham kanda kona la gaitarga no hoy Manipur India de labor entrepreneur khangi industrialist khangi or mapan de labor outside India de labor khangi hai ge haroga koi kanna request hoga pressure hoga hai ge haroga koi noi sumna de ki paisa tanba paisa invest hoga madu return after khangi gano India de labor entrepreneur sing se paisa bar entrepreneur mayam sing se koi na hai jo karna last kari hai na kumang kya hai wo law and order sina maram hoina koi sorry koi Manipur da leriba sainaw sing mayam su koi Bharat ki nagari koi da khada also profit ki one da employment ki pami sorry we cannot sacrifice our life for money ne da hai da dei makat tani ngai lekse adu tani koi sile da yamna maru oi se Kabui Dharma Sabha Manipur gi thabak thoram mapung phana pangthokpada khudong chanabagdamak kakhan nunglu kabuibu joint secretary amadi D Joy kabuibu treasurer oina hable haina Kabui Dharma Sabha Manipur gi cherol amana hairi hoji pawgi marathana atem brematang lawjari Lengshin Birau TFC Kaisampa Thokjom Laikai Ningol Chako Bugidamak Ningol Khudol Oina Tang Kungani Pandagi Ningol Chako Phauba Akhanaba Mela Pangthokjari Hairiba Mela Sida Rani Fi Pige Muga Shoot Silk Cotton Yongi Fi Asina Chingbasu Pangbiragani Ningol Sigidamakta Akhanaba discount su pichari Miyam gi mityeng changbiu Ningol Chako Bagi Ningol gi Leiteng Oibiu Aikhoi gi address Kaisampa Thoksom Laikai Imphal Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr Madhubala laser beauty clinic MZ Avenue Imphal Come on yeah Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi najingai da saxul hobana hena fei Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanvita, Apamba Gari Supangbigani, Pambiba Mio Sino Unabiu, Imphal Finance, Head Office Moirangkom, Loklaubung, Branch Offices, Pauna International Market, Amasung, Bisnupur Bazar, Bisnupur. Breaking Matungda Taram Nam Oxari Manipur the Leminari by Yellowi Furup Singh, Nushi Sana and Lemina Bagi Matanga, Miam Punna, Kanan and Bagi Bifam Amangarang, Jingtam Community Hall Sungnu the Pangtokre. United People's Administrative Council Upako, Manipur National Identity Protection Committee Nipko, Thawal Ima Masumiam Gitaudang Club MTC, Suguna Punna Sinduna Pangtokiba, peaceful coexistence among the ethnic peoples of Manipur Haiva Hiram Sita Pangtokiba Mipam Dida, Sugunugi Kunyamba, Moirang Tem, Babuzan Maitei. Thawal Imagi Vice President Elang Bom Ongbi Ivemza Devi, M. Monpi Village ki Chief Hawkif, People's Council gi Ex-President Ngangkulet Hawkif Amasung, Makhaw Tampak Village ki Chief Kontang Hawkif na Maruiba Mio Shingwen Sarawaki. Noinena Jesse ILPS ki Convener Khomdam Ratan Amasung, Upako Manipur gi Advisor Texam Rameshona Resource Person Singwen Wangangi.
Thoranga mari lenana case ratana haikibada Manipur gi ching pa turel lambi thong selmilon khunailon culture amadi ate te kya asina Manipur da yelongoi da gi lemi liba ikhoi matani haiba takli jingmi khaktana natraga tammi khaktana Manipur semba yaroi zahi lising kya da gi leraglaba wafamni haiki upako gi advisor T Rameshon haikibada Manipur gi chingmi tammi gi horpham amatani haibasi lairi kya na hairi yelongmi aikhoina aikhoi gi horpham ningthina khangtabana tongan tongan na khanabani hawragliba mehairoi singna aikhoi gi hawrafam tambibagi mahutta atopa lamgi oina tambiduna leire masina akaibe kya laklibani masi chumthongnaba honasi haiki M Monfi village ki chief ngangkulet hawkimna chingmi tammi nusinana leminana ba chingmi singi awaba amadi aningba apamba masing yamba kanglup oiriba maite sing amadi governmenta khangangadabani haiki Pripang na sol semaka samapan humbudran nipan gi November tarani choidegi sahi khudingi leptana athaubu singi ningsing numit pangtoktuna lakpagum handak sahi gi November tarani choida pangtoklagani haina lup asigi assistant publicity secretary lebanga palwang na thadorokpa jerolam da khangalali nimit asida irei baksa khudingmakna thoram masibu saruk ya biduna irei ba kiningtam yawal lanthengda thawai katkraba athaubu singi ningsing khumom da lei katpiu amadi nimidang pong tare tabada yumthong khudingda meira katpiu hairi Loinana nimit asida cinema hall singda film utpa bota premiere show utpa film release tawwa sumang kumai tawwa amadi atai makal amatagi haraw mathoi kabu kumai amata tawbiganu hairi serasta makhata aduna kameng laimarok te leiba pripaki transit camp ta so isnama samapan humbudani pangi da bemba tarani thoige ayu angan bada Manipur police sub inspector Sunil amadi assistant sub inspector Nyawrim Samjaina lusing batim amaga CRPF ki commandem Narendra Palna lusingba chungshin laba apunba force amana numai kapslaktuna akan mamong dalandarake lanfam aduda sagolban tera lokrakpam lekai degi ayakpam thiren sagolban maino lektegi frelapam kavikanta camp aduda punna leminaba PLA gi kawa nawrem lekai degi pakrambam gambir hairiba athauba humasina numai kapnabada thawaina pontha piki kanglei paki ningtam yawol ihogi pwarida ahanba thauda oina kameng chingda Bharat ki combined force kalantheng nabada thawaina pontha pikiba athauba ahum asibu ningsingba oina nimedasi palan tawduna lakli solisuma samapan marfu mangagi November tarani thoida kabo wakchingda leba super mill bungak senba ki thabak tawriba tare suba MR gi post kudum chanduna longmai longna phonaki adubu khangawdana MR amana kapthrok longmai maruna lubasi gi luchingpurel RK Tulachandra gi mokokta panduna punsi pikhamnaki Thawaina pontha pikraba athauba athaupising pumna mapu subjilaga November taran thoibu pripak amadi masigi lanmi sanglop red army na athauba singi ningsing nimit haijana ngasi phawba pangthoktuna lagli panthung phangri phawba anbalaitana lantheng na khigani hainasu jerolasna makhatari Andro Bazar Community Hall damyoi jahumromna saruk yaduna mission sanaleba khawdokre Maitei International Civic Action Network na sinduna mission hawdokpagi thoram aduda Androgi Kulakpa CS Gandhar Network asigi Chief Coordinator Athauba amadi atai thopu sindu saruk yaki lamdamasa subanomagi hainabi lehenduna semilon fagarhanba kuchai bagi pothokaya sem saduna putholiba lamdam singi miyoi kyabu yokhatpada mateng pangbana jingba mission asigi pandamni hairi Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open revision course for SSLC exam starts on 10th December. 10th foundation course classes 6 to 10 starts on 21st December. Our toppers of 2015 are 3rd position Victoria Ngangbam, 4th S. Sarmija Anoli, 9th Neha Jain, 11th Francis Kaisam, 19th A. Dayananda, 20th Biswanath, 25th J. Rojit. Iramda masigi ahan boy na puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDB ina sajaba sangai de sizinnabi lakliba ningon jakauba kumhaiga mari leinana chada taretagina tara phawba discount phangbigan chahi tara gi guarantee ga loinana henaba makhal khudingi apamba machu sing phangbigan khudong chada si phangbiga mafandi lambe supermarket leiba Lee Smart Industry khattadani World Pals Dega Mari Lainana Chatliba November Tha Ama Chupna Pals ka Mari Lainaba Anaba Singi Free Surgery OPD Consultation Loinana Lying Bada 20% concession Hangbigani Akupa Marol Makhagi Mobile Number Natraga Caesar Hospitals Dagi Hangbi Bayagani
I'm ready. Telero. Ay darkar leite. Some say huzik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Ay na semi anoba sunsilk perfectly straight with straight lock technology maramdi. Some kankraba matung dasu align straight oina leina bagidamo. Wow, huzik su straight oirina. Straight and gorgeous. Sunsilk perfect straight lock tobiu rock tobiu. Suzuki gi gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lobagi khudong chaba su pijari ngasima lengsin birau Eastern Suzuki Thangmaiban DM College Road Imphal Manipur. Yes, with added minerals. Manipur da ahanba amadi amata ngairaba mineral water asida potassium yaubasina BP stroke ki risk handahali, magnesium yaubasina heart pagathali, sodium yaubasina chakhaunaba, kidney da nung laiba amadi mapan thokpa nungaitaba singdagi ngakthoknabagi pambaini. Hairiba mineral singsi bottle da halaga yoliba ising amata da yaude. Yes, khakta da yawi. Big chance to fly Myanmar during Manipur Sangai Festival on 21st November and return 26th November. Air ticket charge, Imphal monthly Imphal price 16,000 only. For more details, please contact KB Enterprises. Contact number 9862028656. Tha sigi tangmate da pangthokadaba Sangai Festival ga mari lena Clean Manipur and Green Manipur habasida satharkiba social service ki saruk ama oina ngase yuk Imphal East District ki Thumuthong area da sesengbagi thabak chathakre Manipur Sarkar ki Tourism Department amasung Imphal Municipal Corporation aina sinduna chatharakliba campaign asi tha sigi taratru phawba chathagadabani hairi hajul silakpada mariba paw amhamna Naga integration gaikhangam soito ki habdu masana apunmagi saktam kaiba yaroi haina miyamda sendokre hairi Hojikidi ISTV ki pawming tabirib singbu angkana kurumjari